अहम मखद चैनल की माइकई मैम पुनः पुतराम ओक्चबगलोन नाइकोन खुरमजरी फोंखिबा पाउसे मरोब हेडलाइन मरोब पाउसिंग पुदन लाक्चरी ताबिसी NHIDCL की रीजनल ऑफिसर मैसनाम रितेन कुमार CBI न फारे माकी युमदगी सेल ओइना लुपा कोटी अनिगा लाख हुमफुगनिथोय की लन थुम कयासु फागत खरे मणिपुर राजबारी थुगाइबा यानिंगदबा फोंदोक्तुना शिलोंगदा प्रोटेस्ट तौखरे खुदक्ता मरा लेबा सिंग चैराक पिगदबनी चप मानबा सक्तम सागदबनी टोटल शटडाउन महौसागी पुनसिद चाउना अकाइबा पीरे हौजिक मरोइबा पाउताबिसी NHIDCL की रीजनल ऑफिसर मैसनाम रितेन कुमार CBI न फारे माकी युमदगी सेल ओइना लुपा कोटी अनिगा लाख हुमफुगनिथोय लन थुम कयासु फागत खरे नेशनल हाईवे 37 की सरुक अमा थबक सूबगी मतम सांगदोकपगी अमसुंग कॉम्प्लेक्स सर्टिफिकेट पीबगा मरी लेना लुपा लाख 10 सेंजा सुमजा तौबगी केस NHIDCL की कंजुगेटिव डायरेक्टर अमसुंग रीजनल ऑफिसर ओइरेबा मणिपुरदगी मैसनाम रितेन कुमार सिंह अमसुंग महाकी कॉन्ट्रैक्टर्स फर्म अमगी मी अमा CBI न फारे CBI सेंट्रल ब्यूरो ऑफ इन्वेस्टिगेशन ऑफ फारबा मैसनाम रितेन कुमार तोंगान तोंगानबा युम सिंग थीबा हुंबा गी तबक सथबदा सेल ओइना लुपा कोटी अनिगा लाख हुमफुनिथोय अमसुंग अतै लनथुम कयासु फागतपा ngamle हाइरे CBI की ऑफिशियल ओइबा चेरोल अमगी मतुंग इन NHIDCL की नेशनल हाईवे एंड इंफ्रास्ट्रक्चर डेवलपमेंट कोऑपरेशन लिमिटेड की एग्जीक्यूटिव डायरेक्टर अमसुंग रीजनल डायरेक्टर ओइबा मैसनाम रितेन कुमार सिंह लोइना फारबा मी अदु कंट्रैक्टर्स फर्म अमा ओइबा कोलकाता की MS मोहनलाल जेल की मिहुत विनोद कुमार जैन ने मखोय अनिमक ngasi गुवाहाटी दा लेबा कोर्ट ऑफ स्पेशल जज CBI केस ता पुथोखरे चेरोल अदुना हाई सेंजा थुमजा के थोंग अमा चथगदौरे हाइबा अककनबा पाउ फंगबदगी CBI न ngarang ट्रैप अमा चथखी हाइरेबा ऑपरेशन अदुदा NHIDCL की एग्जीक्यूटिव डायरेक्टर अमसुंग रीजनल ऑफिसर मैसनाम रितेन कुमार सिंह लोइना कॉन्ट्रैक्टर्स फर्म अमा ओइरिबा कोलकाता की MS मोहनलाल जैन की मुहुत विनोद कुमार जैन असि लुपा लाख 10 की सेनफम पिथोक पिसिन तौरिङैदा फाबनि मखोय अनिना सेल पिथोक पिसिन तौनरमलिबा अदु नेशनल हाईवे 53 की सरुक अमा ओइरिबा असम की दिमौ अमसुंग मोरान बाईपास की लोइसिल्लकपा सरुक फाव सेमबगी थबक मतम सांगदोकपा अमसुंग कॉम्प्लेक्स सर्टिफिकेट पीबगा मरी लैनननी प्राइवेट फार्म असी असम के तोंगान तोंगान फार्म सिंग NHIDCL का पाइखटपा प्रोजेक्ट क्या सुपाइबनी प्राइवेट फार्म असी दगे ऑफिशियल असिन सेल लौरिबा असी थबक सुबगी EOT असिस्टेंट ऑफ टाइम सर्टिफिकेट पीबा अमसुंग प्रोजेक्ट सिंग कॉम्प्लेक्स सर्टिफिकेट पी बगिनी हाइना मखोय मसाना फोंदोखी हाइरी NHIDCL की एग्जीक्यूटिव डायरेक्टर अमदी रीजनल डायरेक्टर ओइरबा मैसनाम रितेन कुमार सिंह फारबा मतुंग CBI न तोंगान तोंगान मफमदा लेबा ऑफिस तरेट अमसुंग लेबाक असिगे तोंगान तोंगान मफमदा लेबा रितेन कुमार की युम सिंह द रिसर्च पर्सन सर्च ऑपरेशन चथखी सर्च ऑपरेशन अदुदा कदाइदगी लाखपनो हाइबा ताकथोक्तबा सेल ओइना लुपा कोटी अनिगा लाख हुमफुगनिथोय की सेनफम महाकी युमदगी फागत पंगमखी थिजन बदुदा मैसनाम रितेन कुमार सिंह अमसुंग महाकी इमुंग मनुंगी मिंगदा इमूवेबल एसेट लम मापल अमसुंग लेबाक असिगी तोंगान तोंगान मफमसिंगदा पुन्ना अपार्टमेंट कुन लेबा थेंगनखी मदुगी मथक्ता महाकी ममिंगदा रजिस्टर तौबा ममल अतांगवा गाड़ी कयागा मरी लेनबा डॉक्यूमेंट कयासु फंखी महाकी ममिंग अमसुंग इमुंग मनुंगी मिंगदा मूवेबल अमसुंग इमूवेबल एसेट सिंग हौजिक लेप्तना वेरिफिकेशन चथरी हाइना मखा ताकी नाकल रोमदना मणिपुरी राजबारी थुगाइखिबा यानिंगदबा फोंदोक्तुना शिलोंगदा प्रोटेस्ट तौखरे खुदक्ता मरा लेबा सिंग चैराक पिगदबनी चप मानबा सक्तम सागदबनी हाइबसिगे मतांगना समलपा पाउदुम खरा थमजगे ताबिसी शिलोंग की रेडलैंड बोइसी रोड लेबा हिस्टोरिक ओइरबा मणिपुरी राजबारी थुगाइखिबा अदुबु यानिंगदबा फोंदोक्लदुना ngasi MECS Manipuri Student Kestiam Shillong na Sinduna अकनबा मोंग द प्रोटेस्ट तौखरे मणिपुरी गी निंगथौरोल गी परम अमसुंग पॉलिटिकल गे ओइबा लिकलम ताकना लेंगदना लेबा सक्तम अमा ओइरिबा मणिपुरी राजबारी असि थुगाइबदा चेनरिबा मिसिंग गे मथक्ता चप चाब चैराक पिगदबनी मसिगा लोना हाना लेरंबा राजबारी अदुगा चप मानबा सक्तम अमा अमुक हना सादुना मणिपुर गी लेमजनिंगाय
oiba masak adu utkadabani haina protesters singna demand tauki. MECS ki convener Munis Singh Haiki PDA Planning and Development Authority na Manipur ki makok thongbo authority ki yathang matung ina tawkiba thabakni masida Manipur ki Art and Culture Department amasung PDA ki authority ani maksenai maramdi makhoina thabak asi khusamnarga tawkibani ikhoina mafam asi ki ministry da tainaba yaroi makhoidi yathang inba khaktani Art and Culture ki mathau di saktam asi mapung fana semgat pada lamjingba aduni community asi ki tawriba demand lokthok laduna mahakna hai ahanba saktam asi thugaibada chenariba makok thongba official sing mafam lokthok kadabani hairiba missing adu PDA ki official natraga caretaker oibusu makhoina Manipur babar shillong da changba yahaloidabani ani subada saktam adu thugai khraba lemoriba u amasung atai polam singdi hojik sufa Fariba maram na amuk khana season na yagani maram adu da hana leiram saktam adu chap manaba mong da amuk banglo asigi lemhoriba potlam sing season aduna saba pami ICCR gi General Director North East su oriba and Munis Singh na Rajbari asi thugai khibagi matang da ningsing laduna hai Rajbari asi thugaiba matam da ikoi Shillong da lei amasung ikoi na Rajbari thugaiba yaroi haina protest tauki yum Rajbari asi October Nepal thugai khibni adubu aikhoi gi maikai de gi mari leinaba Manipur gi official singyum asi semjin binaba taksin duna lakhibani aikhoi na Shillong da Imphal fawa chatuna yum asi thugai biganu haina taksin khi haukiba September Nepal gi mathakta aikhoi na Manipur gi governor da aiba cherol ama pisanduna yum asi Shillong gi experts in tana duna mapung phana semjin biu haina taksin khibani haina munis na fongdokhi Mahakna makhatan hai ekoina PDA gi secretary amasung Art and Culture gi commissioner kam secretary Gyan Prakash ko unaduna hiram asida taksin khi ekoina mahaki office ta unaba adu da aiba cherol ama pesinduna yum asi thugaiba gi thabak tawbigano adu bu semjin biu haiki maramdi yum asi yamna maroiba puwari ga sagon narakle bani haina su thamki makoina official assurance phangki hairaduna minister makhatan hai yum asi thugaidungai da archaeological gi Superintendent amasung Director of Art and Culture mafam asida laklamki makhoigi maikaidegi yum asi season nariba u makhal sing asi forest expert sing tanaduna amukhana season naba sinanabu hotnagani haina thajaba piramki haidibo official sing asina yum asi semjin bagi thabak soidana tawrakani haibasi makhoi mapung fana thajaki selda mikaba tawroi haina khali maramdi mafam asi Manipur gi miyam gi lemjana famni Banglo asi Churchan Maharashtra na lairamba mafam asima kada amuk hana semgat kadabani mafam asida Manipur gi ningthauga India government ki marakta merger agreement sign tawna kibani Banglo asi maitai singi achoba ijat amani maram aduna Banglo thugai kiba asi hingduna laireba history amabu muthatna hotnabani haina lawgani masigi damak channel official singi mathakta chap chaba matik chaba chairak pigadabani haina sumunisna phongdokki Makasa thajarakpada total shutdown mahusa gi punsida chawna akaiba pikre ngasi October 15 asi korkom yauna aina thingraba tongan tongan ba lalolup singna kokhiba pung 32 gi total shutdown Manipur gi maru oina tampak ki mahusa gi punsida chawna akaiba thokhan khre Manipur gi puwari gi lamtai mutnai dana yauduna lerigadaba dungai ing sok lising ama chamapan nifuga mapan gi October 15 da Manipur gi Union of India na merger Taukiba aduga mari laina na chahi khuding gi October 15 asi Manipur gi National Black Day oina lawduna aina thinkraba la lawlup sing na ngasi ayo pung 3 tagi numidang wairam pung 3 fawa total shutdown lawthokhi ngasi gi total shutdown aduda maram oiduna tampaki district singi kaithel amadi dukana chingba amata hangna khide bank yauna lalon itiki thabak thoram sing lepki essential service amadi lanai gari khara tangai fadana chenakhiba ubanatana public transport amata chen khide government ki tongan ba department singdigi office suti leitrab chathokachin kudong cha daba leibana staff kan rakpge chang yam hanthaki mahiloisang amata hangna khide Manipur ki simetlon of hub oiriba khwairambal kaithen yauna manak nakpada thangal bazar pauna bazar animak unwai mukcha khibaga loina tampa ki district singda mahausa ge punsida achauba akaiba oibagi mami ama chaun takhi nakalamromda tha asigi lagliba kun mathoida Diwali kumai leibata natana numit nini gi matung October kulhumda da Manipur gi khwaidagi chawba kumai ama oiriba ningol chakoba leibana hojik asi
market sing maru oina imphal gi khwairambanda mina chikna chaina bangamdana tinarakpa matamni total shutdown asina kaithen famliba amadi pocha yonduna dukan famliba sing khara hena khudong chadaba mangjaba oiki haina makha taki total shutdown gi khongjang asi tampak lamda tongan ba district sing dusu yamna mai pakhi lalaulop sing na kokhiba general strike na thobal district chu mahausa gi punsida chauna akaiba pikre district asigi maru oina kaithel sing thobal kaithen wangjing kaithel yari po kaithel amadi khongjom kaithel na chingba sing kana khide dukan sing amadi oil pump sing thonglo na ki district asida leidiba bank sing thonglo na ki amadi lenga ki loisang kaya mi kana khide chatabe yadaba lanai gari khara natran district amaga fauna ba passenger gari sing amata chena khide Bisnipur district tasu ngasi gi shutdown asina mahusa gi punsida chauna kaiba piki khongjang asina maram orga district asing asi phawba chatliba tidim lambi passenger puba gari amata chena khide lenga ki loisang sing thabak ka gi chang hanthabaga loinana mahi loisang sing shuti thana ki district asigi maru oina lalon itik tawriba nambol oinam Bisempur ningthaukhong moirang kumbina chingba bazar sing mi itak takhi jiri bamdagi su tongan ba lalolup sing na kokhiba shutdown asina general strike mahausa gi punsida chauna akaiba piki district asigi oina ngasi kaithel amadi dukan sing thonglona ki lengak amadi lanai loisang ayamba thong hangna khidabana school college sing hangna khide passenger service toba gari mathau lep khibaga loina na lambi sorokta mit chatnabagi chang yamna hanthaki tangai fadaba thabak thoram sing natna chana khide shutdown manungda pamdaba thodok sing thoktuna ba security force na mafam kyada kan ba checking tharong lokhat khi total shutdown asi na Kakching district headquarters yauna district asigi maru ba kaithel sing haibadi Kakching Palen Wabagai Hianglam Sekmaijing Waikhong Kakching Khunau Sugunu na chingba dukan thonglona ki kaithel phamna dringai tangai fadaba thabak sing natna lambi da gari chana khide district asigi manungda laiba mahi tampham sing thonglona ki government ki office sing mi itak ta ki pamdaba thodok thoktanaba police na kana ngak sen ki masini ngasi gi maroiba headline sing amade maroiba paw sing tabere musung bom ko kurum jare amade channel sibunung sibidun like share amade subscribe tawa kawbiganu ngasi gi damakadi kana nabigathang nijari